Akasbani Imphal, Wangbam Rajesh na pau pajari, Ahanbada, Maruba pau. Congress President Malik Arjun Kharian Haidi, Congress na Manipur ki thodok asida nungai tabaloyna, miyam ki damak punna lepli. Sipsena Manipur Pradesh na Haidi, Manipur da hojik khwaidagi tangai phadriba asi, Shanti puroktuna mauksa ki phibam da hanjilhanba haibasni. Imphal West amasung Imphal East dilada hayeng ayuk pung mangadagi numidang wairam pung taruk fawba curfew komtokani lanjenarakna lairiba mioising lainaba senggot sagaliba yumsing phibam ngasi MLA gi kamu amana yengsin kre amasung National Testing Agency NTN lawa Common University Entrance Test CUET UG 2023 gi fall lauktokle Manipur hojik oiriba tangdu leitadaba asida Congress lusingba singna nungaitaba phongtokpaga loina miyamgi awabada saruk yari hari cherolamada dolasin hai Congress President Malik Arjun Kharge gi lusing makhada awang nongpok lamdangi Congress lusingba singna thodok asida nungaitabaga loina miyamgi damak punna lepli hari cheroladun hai Rajesh da hojik oiriba phibam asida Pradhan Mantri amasung BJP sarkarna tumina leithokpa haibasi nungaitaba wafamni Manipur ki hingsa athuba matamda loisinduna waroisin ama puraknaba North East Pradesh Congress Committee na lepa leitana honakigani Manipur da Shanti amasung nungsi chanana leinabagi damak Kendra Sarkar na achepa phirep ama lobagi tangai phadaba lei hairi Congress lusingba Rahul Gandhi na Manipur da chatuna Shanti amasung nungsi chanabagi wakalon sandoknaba honaruba adubusu mifam aduna saruk yakhiba dolgi lusingba singna thagatpa phongdokki Irang asida laikidraba singi mafamda ikai khumdaba uli haraduna cherolduna makhata na hai Assam da hojik oiriba phibam asida delimitation gi thabak paikhat pahaibasi nungnang ningai ni Sipsena Manipur Pradesh na hairi Manipur da hojik khwaidagi tangai phadriba asi Shanti puroktuna mauksa gi phibam da hanjilhanba haibasini Imphal da leba dolgi office ngasi pangthopa paugi mifam amada dolgi President M Tombi Singh hai irang asi numit humbudrani thoini suruba phawbada kendradagi maruina Pradhan Mantri na wafam amata phongdoraktaba amasung Griha Mantri na makhataba thabak amata lokhalaktaba haibasi laibak thibani Siri Tombi Singh hai hojik chahi gi parikha matam naksilaglaba phawbada tungi yumbi oigadoriba mahiroi singbu mapung phana lairik tamhanaba honabidaba amasung online class phawba taunaba simbidaba asi yamna peningai oide Aduna internet singba hangdoktuna school kadrabasu online class da oirabasu tawinaba sinbifam toi Manghai hojik low pantha oibana low uba yanaba thaurang kya lokholakpadi ure adubu hayeng loklamdaida kari thoklagadege haibadumadi khangdri Manghai mathang sahidadi siengi mamal ka hena wangba yabagi mipaiba leire Singda ain amasung Shanti leitre singda saba bangkar amata thugaidre amasung khulai sing lokhotpa ngamdre haina maral siriduna phibam asida Kendra Sarkar na hojik phawba nakal ahumgi oina wari sanaba toktribagi maram kariginu haina Siri Tombi singna hangle MLA Kuntrama Thoina Shu Handunabagi Center da memorandum of PVC I welcome Tawe Loyana Manipur Democratic Alliance Guship Senaga Sabinariba Kupu Sina Tumatamda Mari Lainaba Punamakta Shu Handopinaba I memorandum Piragani Ado hujik akhoi longi sing sina puthore ba pot ne ba khoi na sa doi che mathang next year da di akhoi cheng ki dil pa sa me yor pa ai ba hak theng na ma du wa do si chur ga nom gi sari ba kangbu du ne ba angang am tin si ing na sing na like tam gi karo si phang re je loishin ba gi matam mai do khoi yore akhoi gyan ta me no matam oire akhoi hujik mang da tari ba thabak si only Shanti porok pa ne ba Thawbal jila ki Nongpok Sengmai Police Station gi manung chana leiba ari pategi Nongpok Sengmai PIC da ANM oina thabak tawriba charangpat mayai lekai digi nupi ama sakang daba singna ngasi ayu pung 10 makai adwaida pharuba adu Thawbal Police na aso engam yaudana kalhaure Aikogi Thawbal Police akogi Thawbal Paumi Soibam Binoin hai hiramasigi matang ngasi Thawbal SP gi office da paugi mifam ama pangthoki mifam aduda jila asigi SP Soibam Sasidanandana hai mioi amana hariba ANM asi phakre haina Nongpok Sengmai Police Station da report torpadagi District Police na Kaksing jila gi Sorada ahenba force thajinduna nupi adu Sora machinda hondolomnaga kidnapper sing adu sien khibani Police na case ama lokotuna kidnapper sing adu phanaba makhata na thi humgi thabak chathari
Imphal West Zilagi Sengmai Police Station gi manung chenba awang Sengmai mayai lekai da ngasi ayuk masak khangdaba singna truck ahum mai thadok lamle police ki pawn hai gas cylinder puthok pusin tawba truck ahum adu Sengmai bottling plant degi thokdorok pani hana lambi nakalna lumdurun lerem masak khangdaba mioi kharana gari ahum adu khamlaga mai thaki bani Sengmai Police Station na case ama lokatuna thokdok adu da chenaba sing phana ba honari hari Akasbani Imphal gi ipau kanguna puthokpa akhanaba thoram iramdangi paurau paktak tare chuba saruk haiba thoram ama hayeng ayuk pung 6:40 da sandokani thoram asi kangla amasung sangai channel animakta taba phangani YouTube channel air Imphal asu live streaming tawduna sandokani Mitai singna malem gi phambakta ariba phurup ama oibana kuira gamasik mangan hengalakliba iramdawgi pukaida wata padana leijaram liba pauro pauktak singasina lamjing lamtak piduna ngasi phauba aikhoibu malemgi phambakta mikok thongnaba singkhat piri pauro pauktak singasina aikhoida thauna loksing kaya hapiri Maringna saba sangbaidi nama hangde makhoina sangbai saba matamda namatang sade tuma haibadi jura sai Iramdonggi pauro poktak singi matangda ningthemsa sana tombina Akasbani Imphal-gi pau kangbuda asumna phongdokli Hingliba punchirolgi satna kanglongi masak singda natraga sanaba potsak singda panchinduna atenba wahai kharada phongdogliba pauro poktak singa sina miyoiba aikhoibu aphaba achumba lambida lamjing biribani ngasigi mirol aikhoina ningthina nainaduna nungda yauriba masak singa sigi kanaba lominaduna khunai sida hingminnarbadi ing tappa sokhat palamdam ama purak pangamgani Tabiriba pawasi Akasbani Imphal degini Imphal West amasung Imphal East Jilada hayeng ayuk pung mga degi numidang wairam pung 6 phawa curfew komthokani Kakching Jilada serau natana atay maphamsingda hayeng ayuk pung mga degi numidang wairam pung mga phawba Bishnupur Jilada ayuk pung mga degi numidang wairam pung mga phawba aduga Thawbal Jilada na hayeng ayuk pung mga degi numidang pung 9 phawba curfew komthokani Churachandpur gi oina hayeng ayuk pung mga degi numidang wairam pung 6 phawba curfew komthokani hari Manipur hojik oriba phibam asina maram oiduna Raja sida sarkarna matamgi matungina internet thingjinbagi thabak chatharakli Raja gi commissioner homna thokpa cherol amadhai Raja sigi mafam kharada nomai kapnaba yauna huran chinthi tawba amadi hingsa gi thodoksin thokpagi paw leba maramna internet service makata na numit mangani haibadi thasigi kungi nungthil pung 3 phawba changdokle hairi Hawjikki Manipur gi wathok asida maitei singi thodang haibasida khananenaba mifam amangasi huyenlan pawgi literary hall da pangthokre Khananenaba aduda guest speaker oina wangang kiba Jawaharlal Nehru University Nai Delhi gi School of Social Science ki professor Dr. Angomcha Bimol Koijam na hai hawjik Manipur gi irang asigi matangda kanglup amana makhoi gi sakthung pitung phangdre hairib asi yaningai oide irang asida kanglup asina satharliba thong asina makhoi tagi oiba laingak amadi kanglup ki masak taknaba honabana chingba kaya uba phangli masi lamdam asigi miyamna chapchana thengnaba tangai phade hairi Lanjenarakna leiriba mioi sing lainanaba Bishnupur Jilla da leiba Kwakta Sericulture Officer sagadariba yumsing MLA RK Imo Kongkham Robindro Khuraijam Loken amasung Thongam Shanti na ngasi mafam madura satuna yengsingkre Khongsat asigi maruiba pandamdi matam kharagi oina semgaliba yumsing sabagi thabak kaya yamna khumang yangsilabagi haibadu yengsinnabani Khongsaduda MLA singna hana leiba yumsing semdokpagi thabak thasigi 19 phawbi manungda loisinaba khanganki semdoklaba yumsing asida imung Marphu romda lainabagi khutong chaba pigani masigi mathakta imung chani kun lainaba prefabricated yumsing sabagi thabak mathang thagi mayai phawpada loisilagani hari khongsat adugida saruk yakiba MLA RT Imona asumna hai Yang tuna mafam sida akoi nagakti na displace oiba mafam kuri masi lakpa khadu chohana khongjen ba yana ba yai dina kona basi yung marfu gumba madi tasi mami sida khongjen ba yani ai ba yana chepa hazaba piri loina prefabricated bricks hai do ubiru nyan ama manung sida loina chalaga another yung chani da kunna maga aduna masida do mi disinum jama dena ani bokke du leiba ya ba gi chiru mama ahamba ki face sida masida soidana koi angani hai dina hazaba lei aduna mayam masida yamna tuna lo salalaga masigi awat pasi yeng sinaraga apoi kuna mamna amma toi se leiminaraga makhata ba thabak singsi ko pangminasi
Imphal West ki Sekmai Kendra Lanjenerag Sing Lagadaba Pre Fabricated Yum Saga the Mama Sing Social Welfare Mantri Haikam Dingo Sing Nangasi Yang Singkre Mantrina Kendra Sigi Manung Chaneleba Loitang Kunok Spinning Mill Amadi Truck Traminus ki Mapam Sing Yang Singki Kongsel Adugi Matang the Mantrin Hai Rises ki Hoji Oriba Luraba Tampam Asida Manipur Miangi the Maglebli Amadi Miangwa Kusan Maduna Makata na Tabak Taumina Kigani Sengmai Kendri oina mayum makai mai thadok pikraba yumthong punna chama humpu romni makhoi gi damak atuba matamda prefabricated yumsing sabagi thabak haurgani haina mahangna makhata ki miyam nasu kanaga da wapam sing makhoi gi mot piraknaba siri dingona appeal tori Manipur hojik tholiba irang asda jeliarong furki mioi singna furup singi marakta hena nungsinataba pohan bayaba wapam amata phongdok tanaba jeliarong gi lup singna appeal tori cheloramada jeliarong baudi jeliarong union jeliarong youth front amasung jeliarong student union gi oiba khananenaba mifam ama Imphal gi langol tarung village ta ngarang pangthokki mifam aduda hojik rises ta thoklobe hingsa gi thokdok asigi matangda yamna kupna khanaki ungkhanariba kanglup anina hingsa gi thabak leptuna rises da mauksa gi punsida hanjilangnaba appeal Tauki Akasbani Imphal dagi pau tabiri National Testing Agency NTN Loba Common University Entrance Test CUET UZ 2023 gi for laptokle Mairoi singna website cuet.samrat.ac.in dagi makhoi gi fall yengba yagani Twitter da thagalapa warol amada UGC gi chairman M Jagadesh Kumar hai NTN tangkak mapan thokna numit kuntra marini changna me kunma thoidagi July manga phawba entrance test pangthokki manghai mairoi lak tara mari lising marphudra mapan romna CUET da register torki mairoi lising amaromna sada sama phangki Kuki Union na tongan ba administration ama dabi toriba adugi mayokta ngasi Sengmaijing Thongyamda Maira Paibi singna wakat mipam phamkre amaromda Sengmaijing bazar da pangthokkiba wakat mipam amada Jamiat ul Ulma Hangul Maitei Pangal singna Manipur gi saktam kaiba yaroi aikoi shanti pami Manipur gi saktam kannabagi damak pangal kunai leiri haiba kholau kya lauki wakat mipam aduda Sengmaijing kunawdagi thiba khangdana leirakiba mioi anigi langla langjin puthokpina pasu taksinki Manipur tholiba irang asda laikidaba singi maphamda lining thok sanamahi temple board na senduna chahi khundigi langbangi noma panbadigi haurga haikat laikat tambagi thoram ama pangthoklagani hairi di kanglei singtha sengwat lup singjamai bazarna khoijuman tabida leiriba khulnga liba mioi singi damak tangai phada polam sing mateng pangkhre hairi mayang langjing youth library club ta leiba relief camp ta social welfare bibhagna angam mateng panglakpada club asina thagapa phongdorokli Uttara Sanglen Sana Konungna Raja Sigi Tongan Mafam Kyada Marumda Hangliba Relief Camp Singda Sieng Hawaii Yauna Tangai Padaba Polam Sing Mateng Pangkri Hairi MLA RK Imo Singi Makada Awabata Singi Tengbang Lup Sagolbana Imphagi Lamboi Konang Hongda Hangliba Relief Camp Ta Sana Tharma Polam Sing Mateng Pangkri Hairi Uttarakhand gi Dehradun da pangthokpa Central Council of Health and Family Welfare gi taramanga suba mifam asi loisingkre swasthya Chintan Sivir adu Haksel amasung yaipe yumbal mantri Dr. Sapam Ranjana Luchingba mihut kangbu amasu saruk yaki Academic session lising ani kulumdoi kunmarida Manipuri University of Culture da 4-year BA amasung 1-year MA integrated course tamnabagi application thabagi matam thasi kuntra mathoi phawa sangdok le hari akuba marol Manipuri University of Culture dagi khangba yagani Arunachal Pradesh ki Itanagar da Satharapam anga suba Junior Boys National Boxing Championship Manipur gi M Punchibana kilogram humfu gi kanglupta sanage takaman phangle championship asda Manipur gi atei boxer ahum Thongam Nilbirna kg 52 Lemapopam Binod Kumarna kg humfu humdoi amasung Ahibam Mangalna kg humudra manga gi kanglupta senjengi medal phangle Ngarang loisingba championship asda apunba sanage takaman tarahumdogi manungda Services Sports Control Board na nipan pangduna makok oire Services ki sanage takaman panglaba singi manungda kg humpu humdogi kanglupta Manipur gi M Kabira Singh yauri Services na best team aduga Arunachal Pradesh na best fair team pataki competition asigi best boxer gi mana Arunachal Pradesh gi Nantok Hondang na taki championship asida sanage takman panglaba boxer sing mathang thada pangthokadriba Asian Junior Boxing Championship ki damak khalle Aroibada Maroiba Pau Congress President Malik Arjun Kharge na hari Congress na Manipur gi thokdok asida nungai tabagalona miyam gi damak punna lepli Shiv Sena Manipur Pradesh na hari Manipur da hojik khwaidigi tangai fadriba asi shanti puroktuna mauksa gi phibamda hanjil hanba haibasini Imphal West amasung Imphal East jilada hayeng ayuk pung manga dagi numidang wairam pung taruk phawba curfew komthokani Lanjenertuna leiriba mioi sing leinaba sengat sagaliba yum singi phibam ngasi MLA kangbu amana yengsingkre
amasung National Testing Agency NTN lawa Common University Entrance Test CUET UG 2023 gi fall laukthok le pau loijare